asigi taraga nipan gi ayuk pung mapan makai taba matamda Imphal More lambi paringi khongkhang da mafam khangtana mangkiba iram sifai awang laikai dagi amom utamjit chahi kungganipan ngasi ayuk asiba haksang oina fangbangam-khre. Hayeng pangthokadoriba Hindu lining chatpasingi kumhai ama oiriba Krishna Janmashtami gi thoramna lakpada Manipur gi Governor Najma Haptullah, Manipur gi Chief Minister N Biren amadi Congress President Gai Khangamna tongan ba thadorokpa cherolda miyamda yaifafawdil pirakli. Sayol asigi anusiba oina ngasi Mau Kaithel ngasi Yaifa Lamjing Club Pisum Ningom Lairaki Community Hall da kakre mamangumna ngasi su miyamna pamna posai sing lainaki. Pung Nimpunipan gi More ban loisinkhre police ki makok thongba singa khongjang sangsiliba singa wari sanakhre. Tengnokpol DC gi khuthangda CSO singna dabi taruk yauba charter of demand ama pisinkhre. Ngarang Thoubal District Police Commando na Thoubal Bazar dagi miyoi ama yungang kayaga loinana faraba miyoi adugi maming Soibam Rahul sahi kunginipan apokpa Borkajan kawi Thoubal Bazar dagi ni hairi. Nong ningthina tadabadagi low uba yadraba Tiger Camp ki akoibada laiba low pari chani rom MI department na honaduna ising pikre. Ising phangdana wana lairamba mafam singda ising phanghanbada lomi singna nungaiba phongdorakli. BJP Organizational Election 2019 ga mari lainana BJP Manipur Pradesh na sinduna state level workshop ama Kansipura laiba party ki office ta pangthokre. Workshop aduda party asigi state president Babananda, Rajya Sabha gi MP oibita natana North East Zonal Secretary Organization Ajay Jamwal su saruk yakhe. Tha asigi kungamapan dagi mathang thagi ama fawba Bhopal da pangthokadaba Senior and Junior National Championship ta saruk yagadaba Bishnupur District Canoeing and Kayaking Association gi sanaroi yankhai pana saba team ngasi BJP Manipur Pradesh ki VP Moirangthem Asni Kumar na lamthakre. Singnaningai oiba misida laikhidrabi Mahiroi Bebisna misigi achumba langla langjin puthoknaba taksiladuna ngasisu thangmaiban thau ground mamangda JSC gi liching makhada miyamna chara henbagi khongjang changsile. Mahiroi Bebisna gi misigi achumba langla langjin puthoknaba taksiladuna ngarang numidang club mapan gi apunba apex body ama oiriba Joint Committee on People Welfare yaripokna sinduna yaripok ki akoiba mafam singda mairagi rally chatkre. Ngasi ayuk kaina laisangda pangthokiba Krishna Janmashtami gi thoramda Lok Sabha gi MP Dr. Shapam Ranjan miyamga loinana saruk yakhibaga loinana isor gi mafamda thongnikhre. Hojik sathariba Indo-Naga Peace Talk ki anauba interlocutor ama athuba matam gi manungda sinbinaba NSN IM na Bharat ki Prime Minister Narendra Modi da taksinkhre. Hojik Nagaland gi Governor oriba RN Rabina Naga Santi wari asigi interlocutor su oribani. Arunachal Pradesh ki MLA Harpada Chenabani Haiba NSN IM gi Major Ukhuldagi Lukim Mangsaba amadi Arunachal Pradesh ki Tirap District tagi Jai Kisan Sharma ngarang Dimapur Town dagi Assam Rifles na phagatpangamkhre. Yamna tujungningai oiba thodok ama oina Lower Assam gi Golpara District ki Masia Village ta hokhiba yumsa kaisa numit ki numidangda miyoi amana masama ki nupi amadi masanupa thangna thinduna hatlamba matungda chenkhre matu macha hatpa miyoi adu fanana ba police na thibagi thabak kana chathari. Assam ki Udalguri District ki Kalaigol Village ta supnatagi sahi tara taruk khakta ngairibi laisabi ama mi leitabagi tanja lauraga nupi oibagi izat manghanbikre. Thodok aduda January-ba Nayan Sharma laikai miyamna nupi adugi mayumdagi faraga police ta sinakre. Additional District Magistrate ADM Sibasagar Assam na lokholakpa section thaurangi saruk ama oina Sibasagar amadi Nagaland State ki tainaba ngamkhaida tha asigi kunithoi dagi numidang pung taruk tagi ayuki pung taruk phawba curfew thamkhre athingba asi numit humphuni chanagani hairi. Awang thangba Tripura gi Dalai District ki Ambasada luhongba tha nipan khakta ngairiba sahi nauriba matai manau ani nahan masagi mayumda punya thauri yanduna siramle. Matai manau ani adu loan singba ngamdabadagi siba oiba yai haina thajanari. INX Media Corruption Case Kamari Lainana Nahal Numidang Masagi Mayumdagi CBI na fakraba Congress leader P. Chidambaram Delhi Court na ngarang numit marini gi CBI gi custody da thamduna machin hangduna justify tongnaba khangankre.